ꯌꯦꯡꯕ ꯃꯇꯝꯗ ꯆꯥꯗꯕ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯆꯈꯥꯎꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯂꯥꯛꯄ ꯑꯗꯨ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯀꯤ ꯃꯅꯥꯛꯇ ꯃꯨꯁꯀ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯃꯅꯝ ꯖꯟꯅꯠꯀꯤꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯑꯜꯂꯥꯍꯨ ꯑꯛꯕꯔ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯁꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯕ ꯀꯔꯤ ꯍꯥꯏꯅ ꯑꯩ ꯑꯕꯤꯕꯟꯗ ꯅꯈꯣꯏꯅ ꯔꯨꯖꯥ ꯍꯦꯟꯕ ꯃꯇꯝꯗꯅꯤ ꯑꯩ ꯈꯪꯉꯤ ꯅꯈꯣꯏ ꯅꯨꯡꯊꯤꯟ ꯄꯨꯡ ꯀꯌꯥ ꯆꯥꯔꯛꯇꯕ ꯃꯇꯝꯗ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯔꯤꯕ ꯃꯥꯗꯥꯗꯣ ꯑꯗꯨꯒꯨꯝꯂꯕ ꯆꯈꯥꯎ ꯑꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯥꯏꯒꯤ ꯃꯇꯝ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯈꯦꯒꯠꯄ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯊꯥꯖꯤꯟꯗꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯊꯣꯛꯀꯅꯤꯍꯦ꯫ ꯃꯗꯨꯒꯤ ꯅꯝꯊꯤꯕ ꯑꯗꯣ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯃꯒꯤ ꯅꯝꯊꯤꯕ ꯑꯗꯨ ꯅꯨꯡꯁꯤꯗꯦ ꯑꯃꯁꯨꯡ ꯇꯜꯂꯦꯅ ꯍꯥꯏꯅꯕ ꯇꯥꯔꯒꯁꯨ ꯃꯄꯨ ꯑꯩꯒꯤ ꯃꯅꯥꯛꯇꯗꯤ ꯃꯗꯨ ꯖꯟꯅꯠꯀꯤ ꯅꯨꯡꯁꯤꯕ ꯃꯨꯁꯀ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯁꯤ ꯑꯜꯂꯥꯍ ꯈꯨꯟ ꯃꯁꯥꯃꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯁꯤ ꯀꯗꯥꯏꯗ ꯂꯧꯔꯨꯒꯅꯤ? ꯑꯩ ꯉꯁꯤ ꯑꯗꯨꯒꯨꯝꯂꯕ ꯔꯝꯖꯥꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯉꯁꯤꯅꯤ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯔꯝꯖꯥꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯃꯁꯨꯡ ꯔꯝꯖꯥꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯂꯣꯏꯐꯥꯎꯗ ꯀꯔꯝ ꯀꯔꯝꯕ ꯑꯃꯜ ꯇꯧꯒꯗꯕꯅꯣ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯊꯝꯖꯒꯦ꯫ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯣꯠꯂꯝ ꯑꯅꯤ ꯄꯤꯅꯕꯤꯔꯤ, ꯏꯐꯇꯥꯔꯒꯤ ꯃꯇꯝꯁꯨ ꯄꯤꯅꯕꯤꯔꯤ, ꯁꯦꯍꯔꯤꯒꯤ ꯃꯇꯝꯁꯨ ꯄꯤꯅꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯡꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯦꯕ ꯏꯟꯁꯥꯜꯂꯥ꯫ ꯕꯌꯥꯅ ꯁ꯭ꯀꯤꯞ ꯇꯧꯗꯕꯤ ꯔꯨꯖꯥ ꯃꯤꯁꯨ ꯍꯦꯟꯗꯕꯁꯨ ꯂꯣꯏꯅꯃꯛ ꯇꯥꯃꯤꯟꯅꯁꯦꯕ ꯏꯟꯁꯥꯜꯂꯥ꯫ ꯔꯝꯖꯥꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯜꯂꯥꯍꯅ ꯎꯝꯃꯠ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯊꯥ 11 ꯇꯧꯈꯤꯕ ꯒꯨꯅꯥ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯊꯣꯛꯄꯗꯣ ꯑꯜꯂꯥꯍꯅ ꯄꯥꯝꯃꯦꯕ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯍꯗꯤꯁ ꯀꯨꯗꯨꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯤ ꯀꯔꯤꯅ ꯔꯝꯖꯥꯟ ꯁꯔꯤꯐ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯅꯤ, ꯑꯜꯂꯥꯍꯅ ꯍꯥꯏꯁꯤ ꯀꯔꯤ ꯑꯩꯒꯤ ꯊꯥꯅꯤ, ꯃꯁꯤꯒꯤ ꯕꯗ꯭ꯔꯥꯗꯤ ꯑꯩ ꯈꯨꯠꯅꯤ ꯁꯤꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ꯫ ꯔꯝꯖꯥꯟ ꯑꯁꯤꯗ ꯖꯣꯕꯤ ꯑꯕꯥꯗꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯁꯤ ꯑꯜꯂꯥꯍ ꯐꯪꯉꯒꯅꯦꯕ꯫ ꯑꯜꯂꯥꯍ ꯐꯪꯉꯒꯗꯤ ꯂꯣꯏꯅꯃꯛ ꯐꯪꯕꯗꯒꯤꯗꯤ ꯑꯜꯂꯥꯍ ꯐꯪꯕꯅ ꯐꯩꯌꯦꯕ꯫ ꯑꯜꯂꯥꯍ ꯐꯪꯉꯒꯗꯤ ꯑꯜꯂꯥꯍꯅ ꯖꯟꯅꯠ ꯄꯤꯅꯕꯤꯔꯤꯅꯤ, ꯖꯍꯟꯅꯝꯗꯒꯤ ꯀꯟꯕꯤꯔꯒꯅꯤ, ꯃꯗꯨ ꯖꯟꯅꯠ ꯁꯦꯝꯃꯤꯕ ꯃꯄꯨ ꯑꯜꯂꯥꯍꯅꯦꯕ, ꯑꯜꯂꯥꯍ ꯐꯪꯒꯅꯦꯕ꯫ ꯑꯗꯨꯅ ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯜꯂꯥꯍ ꯐꯪꯅꯤꯡꯉꯥꯏꯒꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒ ꯐꯪꯕꯒ ꯂꯣꯏꯅ ꯖꯟꯅꯠ ꯐꯪꯅꯤꯡꯉꯥꯏꯒꯤ ꯑꯆꯧꯕ ꯑꯗꯨꯒꯨꯝꯂꯕ ꯏꯕꯥꯗꯠꯀꯤ ꯃꯇꯝ ꯑꯃꯅꯦꯕ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯔꯝꯖꯥꯟ ꯁꯔꯤꯐꯀꯤ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯤ ꯄꯣꯠꯂꯝ ꯃꯔꯤ ꯅꯈꯣꯏ ꯇꯠꯇꯅ ꯃꯁꯤ ꯑꯃꯜ ꯑꯣꯏꯅ ꯇꯧꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯄꯣꯠꯂꯝ ꯀꯌꯥ? ꯄꯣꯠꯂꯝ ꯃꯔꯤ꯫ ꯑꯍꯥꯟꯕꯗ ꯀꯂꯤꯃꯥ ꯇꯩꯌꯕ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍꯁꯤ ꯇꯣꯏꯅ ꯁꯣꯜꯂꯨꯁꯤꯅꯤ ꯍꯥꯏꯁꯦ ꯔꯝꯖꯥꯟ ꯁꯔꯤꯐꯀꯤ ꯃꯇꯝꯗ꯫ ꯑꯅꯤꯁꯨꯕꯗ ꯏꯁꯇꯤꯒꯐꯥꯔ ꯇꯧꯁꯤꯅꯤ ꯍꯥꯏꯁꯦ, ꯏꯁꯇꯤꯒꯐꯥꯔ ꯇꯧꯕ ꯇꯣꯏꯅ ꯇꯠꯇꯅ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯖꯟꯅꯠ ꯅꯤꯌꯨ ꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯃꯔꯤꯁꯨꯕꯗ ꯖꯍꯟꯅꯝꯗꯒꯤ ꯀꯟꯅꯕ ꯑꯜꯂꯥꯍꯗ ꯅꯤꯌꯨ ꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯀꯂꯤꯃꯥ ꯇꯩꯌꯕ ꯍꯥꯏꯕꯗꯤ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯑꯗꯨꯕꯨ ꯀꯧꯏ꯫ ꯃꯁꯤ ꯇꯁꯕꯤꯍ ꯑꯣꯏꯅ ꯆꯠꯂꯁꯨ ꯌꯥꯔꯦ, ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯖꯤꯀꯔ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕ꯫ ꯑꯜꯂꯥꯍ ꯅꯠꯇꯅ ꯂꯥꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯀꯅꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯑꯜꯂꯥꯍ ꯅꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯁꯣꯟꯕꯁꯦ ꯁꯤꯅꯦꯕ ꯀꯂꯤꯃꯥ ꯇꯩꯌꯕꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤ꯫ ꯃꯁꯤ ꯇꯣꯏꯅ ꯖꯤꯀꯔ ꯇꯧꯕ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯦꯕ꯫ ꯖꯃꯤꯟ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯌꯥꯎꯗꯕꯤꯗ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ, ꯄꯨꯔꯥ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯕ ꯄ꯭ꯔꯤꯊꯤꯕꯤ, ꯖꯃꯤꯟ, ꯑꯁꯃꯥꯟ, ꯆꯥꯟ, ꯁꯨꯔꯖ, ꯁꯤꯇꯥꯔꯦ ꯂꯣꯏꯅꯃꯛꯁꯤ ꯁꯦꯐ ꯑꯜꯂꯥꯍ ꯅꯥꯀꯜ ꯑꯃ ꯊꯝꯃꯕ ꯑꯗꯨ ꯀꯂꯤꯃꯥ ꯂꯥ ꯏꯂꯥꯍ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯝꯕ, ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯀꯂꯤꯃꯥ ꯂꯥ ꯏꯂꯥꯍ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯝꯒꯅꯤ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯃꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ꯫ ꯖꯤꯀꯔ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯖꯤꯀꯔꯁꯤ ꯂꯥ ꯏꯂꯥꯍꯒꯤ ꯖꯤꯀꯔꯁꯤꯅꯦꯕ ꯑꯜꯂꯥꯍꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯤꯁꯤ꯫ ꯃꯁꯤꯒꯤꯁꯤ ꯇꯣꯏꯅ ꯆꯠꯂꯨ ꯁꯤꯅꯤꯁꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯦ꯫ ꯑꯅꯤꯁꯨꯕꯗ ꯏꯁꯇꯤꯒꯐꯥꯔ ꯇꯧ꯫ ꯏꯁꯇꯤꯒꯐꯥꯔ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯈꯛꯇꯅ ꯀꯣꯛꯄ ꯉꯝꯕ ꯃꯄꯨꯅꯤ, ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯅ ꯀꯣꯛꯄ ꯉꯝꯗꯦ, ꯅꯍꯥꯛ ꯈꯛꯇꯅ ꯀꯣꯛꯄꯤꯌꯨ, ꯑꯩ ꯅꯍꯥꯛꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯑꯕꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕ ꯅꯤꯖꯕꯗꯨ ꯑꯜꯂꯥꯍꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯕ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯁꯇꯤꯒꯐꯥꯔ ꯇꯣꯏꯅ ꯑꯜꯂꯥꯍꯗ ꯇꯧꯕꯅ ꯍꯥꯏꯁꯦ ꯔꯣꯖꯥꯒꯤ ꯃꯇꯝ ꯑꯁꯤꯗ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯖꯟꯅꯠ ꯄꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯅꯤꯌꯨ꯫ ꯑꯩꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯦꯕꯥꯗꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯖꯟꯅꯠ ꯐꯪꯕ ꯉꯝꯕꯒꯤ ꯋꯥꯗꯨꯗꯤ ꯚꯥꯏ ꯈꯜꯂꯨꯔꯅꯣꯕ꯫ ꯑꯜꯂꯥꯍꯒꯤꯅ ꯅꯨꯡꯁꯤꯔꯒ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯍꯃꯠ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯖꯟꯅꯠ ꯄꯤꯅꯕꯤꯒꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯦꯀꯤꯟ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯇꯨꯇꯤ ꯐ꯭ꯔꯨꯇꯤ ꯑꯦꯕꯥꯗꯠ ꯈꯔ ꯑꯁꯤꯅꯗꯤ ꯖꯟꯅꯠ ꯍꯦꯛꯇ ꯐꯪꯕꯒꯤ ꯃꯃꯜ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯜꯂꯥꯍꯗ ꯅꯤꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕ, ꯑꯜꯂꯥꯍꯗ ꯅꯤꯕ, ꯑꯜꯂꯥꯍꯅ ꯄꯤꯅꯕꯤꯌꯨ, ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯅ ꯖꯟꯅꯠ ꯄꯤꯕ ꯉꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯜꯂꯥꯍꯗ ꯅꯤꯁꯦꯕ ꯏꯟꯁꯥꯑꯜꯂꯥꯍ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯖꯍꯟꯅꯝꯗꯒꯤ ꯀꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯅꯤꯌꯨ ꯍꯥꯏꯕꯅꯦꯕ꯫ ꯖꯍꯟꯅꯝꯗꯒꯤ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯅꯤꯒꯗꯕꯁꯤ ꯑꯜꯂꯥꯍꯗ ꯅꯤꯕ ꯅꯠꯇꯅ ꯖꯍꯟꯅꯝ ꯁꯥꯕ, ꯖꯟꯅꯠ ꯁꯦꯝꯕ ꯂꯣꯏꯅꯃꯛ ꯃꯄꯨꯅ ꯁꯥꯕꯅꯦꯕ, ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯌꯦꯕ꯫ ꯑꯩꯅ ꯑꯦꯕꯥꯗꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯁꯨ ꯖꯟꯅꯠ ꯑꯜꯂꯥꯍꯅ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯄꯤꯗ꯭ꯔꯣꯃꯤ, ꯄꯤꯔꯣꯏ ꯍꯥꯏꯔꯒꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣꯃꯤ꯫ ꯑꯩꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯜꯂꯒꯁꯨ ꯑꯩꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗꯕ ꯊꯕꯛ ꯑꯃꯗꯣ ꯑꯜꯂꯥꯍꯅ ꯄꯛꯀꯔ ꯇꯧꯔꯒ ꯖꯍꯟꯅꯝ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯑꯜꯂꯥꯍꯅ ꯄꯤꯗ꯭ꯔꯣꯃꯤꯕ꯫ ꯑꯩꯒꯤ ꯅꯪꯒꯤ ꯑꯦꯕꯥꯗꯠ ꯖꯍꯟꯅꯝꯗꯒꯤ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤ ꯑꯦꯕꯥꯗꯠ ꯀꯕꯤꯗ ꯑꯩꯈꯣꯏ ꯉꯝꯗꯦꯕ ꯇꯧꯕ꯫ ꯑꯜꯂꯥꯍꯅ
ꯊꯥꯖꯔꯒ ꯑꯜꯂꯥꯍ ꯅꯨꯡꯁꯤꯕꯤꯔꯒ ꯃꯥꯒꯤ ꯕꯟꯗꯥꯅꯤ ꯃꯥꯒꯤ ꯍꯕꯤꯕꯀꯤ ꯎꯝꯃꯠꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯔꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯍꯟꯅꯝꯗꯒꯤꯁꯨ ꯀꯟꯕꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯩꯈꯣꯏ ꯅꯤꯌꯨꯁꯤꯅꯤ ꯍꯥꯏꯁꯦ ꯏꯟꯁꯥꯜꯂꯥ ꯑꯩꯈꯣꯏ ꯁꯤ ꯄꯣꯠꯂꯝ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯇꯠꯇꯅ ꯇꯁꯕꯤ ꯆꯠꯄꯗꯁꯨ ꯅꯠꯇ꯭ꯔꯒ ꯖꯤꯀꯔ ꯑꯍꯥꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯅꯤꯁꯦꯕ ꯁꯤ ꯄꯣꯠꯂꯝ ꯃꯔꯤꯁꯦ ꯑꯜꯂꯥꯍꯀꯤ ꯔꯁꯨꯜꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯂꯕꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛꯀ ꯑꯜꯂꯥꯍꯀꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯒꯤ ꯎꯝꯃꯠꯇꯦ ꯃꯨꯍꯝꯃꯗꯤꯌꯥꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯄꯣꯠꯂꯝ 5 ꯄꯤꯅꯕꯤꯔꯦ ꯄꯣꯠꯂꯝ 5ꯁꯤ ꯑꯇꯣꯞꯄ ꯎꯝꯃꯠꯁꯤꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯑꯜꯂꯥꯍꯅ ꯀꯕꯤꯗ ꯄꯤꯈꯤꯗ꯭ꯔꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯈꯥꯁ ꯀꯔꯨꯅ ꯑꯩꯒꯤ ꯎꯝꯃꯠꯀꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯈꯥꯛꯑꯒ ꯊꯝꯃꯒ ꯑꯩꯒꯤ ꯎꯝꯃꯠꯇ ꯄꯤꯕꯅꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏꯁꯦ ꯑꯜꯂꯥꯍꯀꯤ ꯔꯁꯨꯜꯅ ꯗꯦꯈꯣ ꯑꯜꯂꯥꯍꯀꯤ ꯔꯁꯨꯜꯅ ꯖꯣ ꯚꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯕꯌꯥꯟ ꯇꯧꯔꯝꯕ ꯍꯥꯏꯔꯝꯕ ꯍꯗꯤꯁ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯥꯎꯖꯨꯕꯤꯜꯂꯥ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯍꯥꯞꯆꯤꯟꯕ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯕ ꯑꯜꯂꯥꯍꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯜꯂꯥꯍꯅ ꯍꯥꯏꯌꯨ ꯑꯃꯁꯨꯡ ꯏꯖꯥꯖꯠ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯅ ꯂꯣꯏꯅ ꯍꯥꯏꯕꯅꯦꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥꯍꯀꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯤ ꯄꯣꯠꯂꯝ 5 ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯥꯔꯒ ꯑꯃꯜ ꯇꯧꯁꯦꯕ ꯏꯟꯁꯥꯜꯂꯥ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯗꯨꯒꯨꯝꯂꯕ ꯔꯨꯖꯥꯗꯥꯔꯁꯤꯡ ꯑꯗꯨꯅ ꯔꯨꯖꯥ ꯍꯦꯟꯕ ꯃꯇꯝꯗ ꯆꯥꯗꯕ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯆꯈꯥꯎꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯂꯥꯛꯄ ꯑꯗꯨ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯀꯤ ꯃꯅꯥꯛꯇ ꯃꯨꯁꯀ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯃꯅꯝ ꯖꯟꯅꯠꯀꯤꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯜꯂꯥꯍꯀꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯁꯤꯅꯤ ꯍꯥꯏꯁꯦ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯁꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯕ ꯀꯔꯤ ꯍꯥꯏꯅ ꯑꯩ ꯑꯕꯤꯕꯟꯗ ꯅꯈꯣꯏꯅ ꯔꯨꯖꯥ ꯍꯦꯟꯕ ꯃꯇꯝꯗꯅꯤ ꯑꯩ ꯈꯪꯉꯤ ꯅꯈꯣꯏ ꯅꯨꯡꯊꯤꯟ ꯄꯨꯡ ꯀꯌꯥ ꯆꯥꯔꯛꯇꯕ ꯃꯇꯝꯗ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯔꯤꯕ ꯃꯥꯗꯥꯗꯣ ꯑꯗꯨꯒꯨꯝꯂꯕ ꯆꯈꯥꯎ ꯑꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯥꯏꯒꯤ ꯃꯇꯝ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯈꯦꯛꯂꯛꯄ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯊꯥꯖꯤꯟꯗꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯊꯣꯛꯀꯅꯤꯍꯦ ꯃꯗꯨꯒꯤ ꯅꯝꯊꯤꯕ ꯑꯗꯣ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯃꯒꯤ ꯅꯝꯊꯤꯕ ꯑꯗꯨ ꯅꯨꯡꯁꯤꯗꯦ ꯑꯃꯁꯨꯡ ꯇꯜꯂꯦꯅ ꯍꯥꯏꯅꯕ ꯇꯥꯔꯒꯁꯨ ꯃꯄꯨ ꯑꯩꯒꯤ ꯃꯅꯥꯛꯇꯗꯤ ꯃꯗꯨ ꯖꯟꯅꯠꯀꯤ ꯅꯨꯡꯁꯤꯕ ꯃꯨꯁꯀ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯅꯦꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯁꯤ ꯑꯜꯂꯥꯍ ꯈꯨꯟ ꯃꯁꯥꯃꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯁꯤ ꯀꯗꯥꯏꯗ ꯂꯧꯒꯅꯤ ꯑꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯍꯤ ꯆꯨꯞꯄꯃꯛ ꯈꯨꯗꯥꯅ ꯔꯣꯖꯥ ꯐꯔꯁ ꯇꯧꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯗꯤ ꯍꯦꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯌꯠꯅꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯅꯤꯁꯨꯕꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯤ ꯄꯣꯠꯂꯝ 5 ꯑꯗꯨꯗ ꯑꯅꯤꯁꯨꯕꯗ ꯍꯥꯏꯕꯤꯔꯝꯃꯤ ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕ ꯉꯥ ꯈꯨꯗꯤꯡꯃꯛ ꯏꯄꯥꯛꯇ ꯂꯩꯔꯤꯕ ꯉꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯛꯐꯤꯔꯠꯀꯤꯗꯃꯛꯇ ꯗꯨꯋꯥ ꯇꯧꯕꯤꯌꯦꯅ ꯍꯥꯏꯕꯤꯔꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯗꯨꯒꯨꯝꯂꯕ ꯉꯥꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕ ꯅꯠꯇꯦ ꯉꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯉꯨꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯤ ꯍꯦ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯉꯥ ꯁꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯕꯟꯗꯥꯁꯤꯡ ꯔꯨꯖꯥ ꯍꯦꯜꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯛꯐꯤꯔꯠꯀꯤꯗꯃꯛꯇ ꯅꯈꯣꯏ ꯗꯨꯋꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯎꯅꯥ ꯐꯥꯎꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯌꯥꯎꯗ꯭ꯔꯗꯤ ꯂꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯉꯥ ꯑꯗꯨꯅ ꯑꯐꯕ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨꯁꯨ ꯑꯜꯂꯥꯍꯅ ꯍꯥꯞꯄꯅꯤ ꯃꯗꯨꯒ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯒꯤ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯔꯨꯖꯥꯗꯥꯔꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯐꯥꯎꯕ ꯉꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯛꯐꯤꯔꯠ ꯇꯧꯕꯤꯌꯦꯅ ꯍꯥꯏ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯔꯤꯕ ꯅꯠꯇ꯭ꯔꯕ ꯑꯍꯨꯝ ꯁꯨꯕꯗ ꯖꯍꯅꯝꯒꯤ ꯊꯣꯡ ꯑꯄꯨꯝꯕ ꯑꯜꯂꯥꯍꯅ ꯂꯣꯟꯁꯤꯜꯂꯤ ꯔꯨꯖꯥꯒꯤ ꯃꯇꯝꯗ ꯖꯟꯅꯠꯀꯤ ꯊꯣꯡ ꯑꯄꯨꯝꯕ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯐꯔꯤꯁꯇꯥ ꯖꯤꯕ꯭ꯔꯥꯏꯜꯗ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯤ ꯍꯦ ꯖꯤꯕ꯭ꯔꯥꯏꯜ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯖꯤꯟꯅꯥꯠ ꯑꯄꯨꯝꯕ ꯁꯩꯇꯥꯟ ꯑꯄꯨꯝꯕ ꯂꯣꯏꯅ ꯆꯣꯠꯂꯤ ꯀꯣꯠꯂꯤ ꯄꯨꯟꯁꯤꯜꯂꯣ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯧ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯪꯊꯩ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯊꯥ 12 ꯑꯩꯒꯤ ꯍꯕꯤꯕꯀꯤ ꯎꯝꯃꯠꯅ ꯑꯩꯒꯤ ꯕꯟꯗꯥꯅ ꯒꯨꯅꯥ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯁꯩꯇꯥꯟ ꯑꯗꯨꯅ ꯀꯥꯕꯨ ꯇꯧꯔꯒ ꯒꯨꯅꯥ ꯑꯆꯧ ꯑꯆꯧꯕ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤ ꯂꯦꯀꯤꯟ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯦꯕꯥꯗꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯔꯥꯝ ꯁꯥꯟꯇꯤꯗ ꯇꯧꯕ ꯉꯝꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯈꯣꯏꯒꯤꯗ ꯌꯥꯝꯅ ꯑꯄꯟꯅ ꯄꯤꯕ ꯁꯩꯇꯥꯟꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯟꯖꯜꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯖꯜꯍꯜꯂꯤꯕ ꯅꯠꯇ꯭ꯔꯕ ꯀꯔꯤꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯒ ꯅꯛꯆꯤꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯗꯨꯅꯕꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗ ꯑꯆꯧ ꯑꯆꯧꯕ ꯑꯦꯕꯥꯗꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯄꯣꯛꯏꯕ ꯑꯗꯨ ꯀꯅꯥꯅꯅꯣꯕ ꯁꯤ ꯑꯜꯂꯥꯍꯅ ꯅꯠꯇ꯭ꯔꯕ ꯃꯔꯤ ꯁꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯖꯟꯅꯠ ꯑꯁꯤ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯜꯂꯥꯍꯅ ꯁꯦꯝꯖꯤꯟ ꯁꯥꯖꯜꯍꯜꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯦ ꯖꯟꯅꯠ ꯑꯜꯂꯥꯍ ꯈꯨꯠ ꯃꯁꯥꯃꯛꯅ ꯖꯟꯅꯠꯇ ꯍꯥꯏꯌꯦ ꯀꯔꯤꯅ ꯍꯦ ꯖꯟꯅꯠ ꯅꯪ ꯁꯦꯝꯖꯜꯂꯨ ꯁꯥꯖꯜꯍꯜꯂꯨ ꯐꯖꯧ ꯅꯪ ꯍꯥꯏꯅ ꯍꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ
ꯑꯩꯒꯤ ꯕꯟꯗꯥꯁꯤꯡ ꯑꯗꯨꯅ ꯗꯨꯅꯤꯌꯥꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯉꯒ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯀꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯁꯦꯝꯖꯤꯜꯂꯨ ꯁꯥꯖꯤꯜꯂꯨ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯒ ꯁꯦꯝꯍꯜꯂꯤꯌꯦ꯫ ꯑꯗꯨ ꯖꯟꯅꯠꯁꯤꯡꯗꯨ ꯈꯨꯗꯥ ꯈꯨꯠ ꯃꯁꯥꯃꯛ ꯑꯗꯨꯅ ꯍꯨꯀꯨꯝ ꯇꯧꯔꯒ ꯁꯦꯝꯍꯜꯂꯤ꯫ ꯀꯅꯥꯒꯤꯗꯃꯛꯇ? ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯇꯌꯥꯔꯤ ꯇꯧꯔꯒ ꯁꯦꯝꯍꯜꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯑꯜꯂꯥꯍ ꯈꯨꯠ ꯃꯁꯥꯃꯛ ꯑꯗꯨꯅ ꯍꯨꯀꯨꯝ ꯇꯧꯔꯒ ꯁꯦꯝꯍꯜꯂꯤꯕ ꯑꯗꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯨꯒꯅꯤ ꯚꯥꯏꯁꯥ? ꯈꯟꯗꯅ ꯌꯦꯡꯉꯨ꯫ ꯃꯉꯥ ꯁꯨꯕꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯗ ꯑꯜꯂꯥꯍꯅ ꯃꯛꯐꯤꯔꯠ ꯇꯧꯕꯤꯌꯦꯅ ꯍꯥꯏ꯫ ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯗ ꯑꯜꯂꯥꯍꯅ ꯃꯛꯐꯤꯔꯠ ꯇꯧꯕꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯍꯪꯖꯔꯝꯃꯤ, ꯌꯥ ꯔꯁꯨꯂꯜꯂꯥꯍ, ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯗ ꯑꯜꯂꯥꯍꯅ ꯃꯛꯐꯤꯔꯠ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕ ꯇꯔꯥꯅꯤꯗ ꯑꯜꯂꯥꯍꯅ ꯂꯩꯂꯥꯇꯨꯜ ꯀꯗꯔꯒꯤ ꯑꯍꯤꯡ ꯑꯅ ꯑꯃ ꯊꯥꯏ, ꯃꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯃꯛꯐꯤꯔꯠ ꯇꯧꯕꯤ ꯍꯥꯏꯕ ꯑꯗꯨꯔ ꯃꯨꯔꯥꯠ ꯂꯧꯗ꯭ꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯥꯏꯈꯤ, ꯅꯥ ꯑꯗꯨ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯕꯛ ꯁꯨꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯨꯃꯥꯡ ꯀꯪꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯈꯨꯠꯁꯨꯃꯟ ꯄꯤꯗꯅ ꯋꯥꯏꯆꯦ ꯑꯗꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯊꯥ ꯑꯃ ꯔꯣꯖꯥ ꯍꯦꯜꯂꯛꯄ ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯣ ꯔꯝꯖꯥꯟ ꯂꯣꯏꯔꯛꯄꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡ ꯑꯗꯨ ꯑꯜꯂꯥꯍꯅ ꯄꯤꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯨꯔꯥꯠꯇꯤ ꯂꯩꯂꯥꯇꯨꯜ ꯀꯗꯔꯒꯤ ꯑꯍꯤꯡ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯗꯨꯅꯤ ꯍꯥꯏ꯫ ꯑꯜꯂꯥꯍꯨ ꯑꯛꯕꯔ, ꯀꯌꯥꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯁꯟ ꯕꯁꯔꯤ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯍꯥꯏꯅ ꯀꯔꯤꯅ ꯔꯝꯖꯥꯟꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤꯅꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, ꯔꯝꯖꯥꯟ ꯁꯔꯤꯐꯀꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯂꯥꯛ ꯇꯔꯨꯛ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯛꯐꯤꯔꯠ ꯇꯧꯕꯤꯌꯦꯅ꯫ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ? ꯖꯍꯟꯅꯝꯗ ꯆꯠꯂꯒꯗꯕ ꯋꯥꯖꯤꯕ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ, ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯑꯗꯨꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯔꯛꯄ ꯑꯃꯁꯨꯡ ꯅꯤꯖꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯜꯂꯥꯍꯅ ꯃꯤꯑꯣꯏ ꯂꯥꯛ ꯇꯔꯨꯛ ꯑꯜꯂꯥꯍꯅ ꯀꯣꯛꯊꯣꯛꯑꯒ ꯃꯥꯁꯤ ꯖꯟꯅꯠ ꯑꯗꯨꯒꯤ ꯃꯨꯁꯇꯍꯤꯛ ꯑꯣꯏꯍꯟꯕꯤ ꯍꯥꯏꯌꯦꯕ꯫ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯔꯝꯖꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯜꯂꯥꯍꯗ ꯍꯥꯏꯖꯔꯒ ꯅꯤꯖꯔꯒ ꯑꯜꯂꯥꯍꯗ ꯀꯣꯛꯊꯣꯛꯅꯕꯗꯃꯛꯇ ꯍꯥꯏꯖꯍꯧꯒꯗꯕ, ꯅꯠꯇ꯭ꯔꯕ ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕꯒꯤ ꯑꯍꯤꯡꯗꯨ ꯃꯗꯨꯒꯤ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯑꯣꯏ ꯅꯤꯔꯛꯄ ꯂꯣꯏ ꯀꯣꯛꯈ꯭ꯔꯗꯕꯅꯦꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏ ꯂꯥꯛ ꯇꯔꯨꯛ ꯀꯣꯛꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛ ꯇꯔꯨꯛꯇꯣ ꯄꯨꯔꯥ ꯄꯨꯟꯁꯤꯜꯂꯒ ꯔꯝꯖꯥꯟꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯔꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯁꯤꯡꯗꯨ, ꯅꯨꯡꯇꯤꯒꯤ ꯀꯣꯛꯈꯤꯕ ꯃꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕꯗꯨ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯀꯣꯛꯊꯣꯛꯄꯤ ꯍꯥꯏꯕ꯫ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯃꯗꯨꯗ ꯄꯨꯝꯅꯃꯛ ꯆꯜꯍꯟꯕ ꯑꯣꯏꯁꯅꯨ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯅꯨꯡꯁꯤꯕꯒꯤ ꯑꯂꯥꯃꯠ ꯑꯃ ꯅꯠꯇꯕ꯭ꯔꯥꯕ? ꯍꯥꯏꯌꯣꯕ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯜꯁꯤꯡ, ꯏꯄꯥ ꯏꯇꯣꯜꯁꯤꯡ, ꯑꯩꯈꯣꯏ ꯔꯝꯖꯥꯟ ꯁꯔꯤꯐꯀꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯜꯂꯥꯍꯗ ꯍꯥꯏꯖꯁꯤ, ꯔꯝꯖꯥꯟꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯔꯍꯃꯠꯀꯤ ꯊꯥꯅꯤ ꯍꯥꯏꯕꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠ ꯇꯔꯥꯅꯤꯅ ꯑꯜꯂꯥꯍꯅ ꯃꯛꯐꯤꯔꯠꯀꯤ ꯊꯥꯅꯤ ꯍꯥꯏꯕꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯖꯍꯟꯅꯝꯗꯒꯤ ꯀꯟꯕꯤꯅꯕ ꯊꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯔꯍꯃꯠꯀꯤ ꯊꯥꯁꯤ ꯑꯜꯂꯥꯍꯗ ꯍꯥꯏꯖꯔꯒ, ꯑꯜꯂꯥꯍꯗ ꯀꯞꯆꯔꯒ, ꯑꯜꯂꯥꯍꯗ ꯅꯤꯔꯒ, ꯑꯜꯂꯥꯍ ꯅꯪ ꯀꯣꯛꯄꯤꯌꯨ, ꯑꯜꯂꯥꯍ ꯅꯪ ꯃꯥꯐ ꯇꯧꯕꯤꯌꯨ, ꯑꯜꯂꯥꯍ ꯅꯪꯅ ꯔꯍꯃꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯍꯃꯠ ꯍꯩꯇꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯁꯦꯕ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯇꯔꯥꯅꯤ ꯑꯗꯨ ꯑꯜꯂꯥꯍꯗ ꯀꯣꯛꯅꯤꯡꯉꯥꯏ ꯑꯃꯨꯛꯇ, ꯑꯜꯂꯥꯍꯗ ꯀꯣꯛꯄꯤꯅꯕ ꯑꯃꯁꯨꯡ ꯍꯥꯏꯖꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯇꯧꯁꯦꯕ꯫ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯑꯁꯤꯗ ꯁꯨꯁꯇꯤ ꯇꯧꯔꯒ ꯑꯃꯁꯨꯡ ꯑꯜꯂꯥꯍꯗ ꯍꯥꯏꯖꯍꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯇꯔꯥꯅꯤ ꯑꯃ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯗꯨꯗ ꯀꯣꯛꯍꯧꯕ꯫ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯨꯁꯇꯤ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯇꯔꯥꯅꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯜꯂꯥꯍꯅ ꯆꯥꯟꯁ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯅꯦꯕ꯫ ꯅꯈꯣꯏ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯑꯗꯨ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯇꯥꯔꯒꯁꯨ ꯑꯔꯣꯏꯕ ꯇꯔꯥꯅꯤ ꯑꯁꯤ ꯅꯈꯣꯏ ꯆꯪꯉꯛꯑꯣ, ꯑꯗꯨꯒ ꯑꯩ ꯍꯥꯏꯖꯔꯨꯔꯣ ꯂꯥꯛꯑꯣꯅ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯒ ꯑꯜꯂꯥꯍꯅ ꯀꯣꯛꯊꯣꯛꯄꯗꯨ ꯄꯥꯝꯃꯦꯕ ꯀꯤꯆꯤꯕꯤ ꯇꯔꯥꯗ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯅꯦꯕ꯫ ꯃꯁꯤꯗꯁꯨ ꯀꯣꯛꯊꯣꯛꯎꯗꯕ ꯆꯥꯝꯊꯣꯛꯎꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯁꯨꯡ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅꯤ꯫ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜꯅ ꯑꯃꯤꯟ ꯗꯨઆ ꯇꯧꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯑꯃꯤꯟ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯑꯃꯤꯟ ꯍꯥꯏꯔꯕ ꯗꯨआꯗꯨꯗ ꯑꯩꯈꯣꯏꯗ ꯆꯪꯒꯗꯕꯅꯦꯕ꯫ ꯔꯝꯖꯥꯟ ꯁꯔꯤꯐꯇ ꯀꯣꯛꯊꯣꯛꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯦꯕ, ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯔꯝꯖꯥꯟ ꯁꯔꯤꯐ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯊꯥꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯄꯣꯠꯂꯝ ꯑꯅꯤ ꯄꯤꯅꯕꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯅ ꯀꯔꯤ? ꯏꯐꯇꯥꯔꯒꯤ ꯃꯇꯝ, ꯑꯃꯅ ꯁꯦꯍꯔꯤꯒꯤ ꯃꯇꯝ꯫ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯀꯥꯏꯁꯤ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯌꯦꯡꯉꯨ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯜꯁꯤꯡ꯫ ꯏꯐꯇꯥꯔ ꯍꯥꯏꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃꯁꯤ ꯗꯁꯇꯔꯈꯥꯟꯗꯨꯒꯤ ꯃꯊꯛꯇ ꯁꯟꯗꯣꯛꯑꯒ ꯊꯝꯃꯤꯕꯅꯦꯕ꯫ ꯊꯝꯕ ꯃꯇꯝꯗ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝꯁꯤ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯏꯐꯇꯥꯔ ꯂꯥꯎꯒꯗꯕ ꯃꯤꯅꯠ 4-5ꯇꯪ ꯉꯥꯏꯔꯕ ꯃꯇꯝ, ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯥꯅꯤꯡꯕꯅ ꯄꯨꯛꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ, ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯠ ꯑꯁꯨꯝꯅꯒꯤ 2ꯇ ꯉꯥꯏꯔꯦ, 1ꯇ ꯉꯥꯏꯔꯦ, 3ꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯘꯔꯤꯗ ꯍꯟꯖꯤꯟ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯤ ꯃꯤꯅꯠ ꯑꯃꯈꯛꯇꯪ, ꯁꯦꯀꯦꯟ ꯈꯔꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯕ ꯗꯁꯇꯔꯈꯥꯟꯗ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯆꯥꯕ꯭ꯔꯥ? ꯆꯥꯗꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ? ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯕ ꯗꯨआ ꯈꯨꯗꯤꯡꯃꯛ ꯀꯕꯨꯜ ꯇꯧꯕꯤ꯫ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ, ꯑꯜꯂꯥꯍꯅ ꯐꯔꯤꯁꯇꯥꯁꯤꯡꯗ ꯍꯨꯀꯨꯝ ꯇꯧꯏ, ꯍꯦ ꯐꯔꯤꯁꯇꯥ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯌꯦꯡꯉꯨ, ꯑꯩꯒꯤ ꯍꯕꯤꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯁꯤꯒꯤ, ꯑꯩꯒꯤ ꯍꯕꯤꯕ ꯑꯁꯤꯒꯤ ꯎꯝꯃꯠ ꯃꯨꯍꯝꯃꯗꯤꯌꯥꯁꯤꯡ ꯑꯁꯤꯅ
ꯗꯁꯇꯔ ꯈꯥꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯟꯗꯣꯛꯑꯒ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯀꯌꯥ ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯤꯅꯠ ꯑꯃꯗ ꯑꯅꯤꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯃꯁꯤꯗꯕꯨ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯗꯨ ꯆꯥꯗꯕꯤꯗ ꯈꯥꯡꯉꯤꯕ ꯑꯁꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀ ꯋꯥꯠꯂꯤ, ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯗꯨꯋꯥ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯃꯗꯨꯅꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯀꯔꯤꯅ ꯄꯣꯠꯂꯝ ꯑꯍꯨꯝ, ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯗꯨꯋꯥ ꯑꯜꯂꯥꯍꯅ ꯀꯕꯤꯗ ꯀꯕꯨꯜ ꯇꯧꯗꯕ ꯌꯥꯎꯗꯦ, ꯗꯥꯏꯔꯦꯛ ꯃꯈꯣꯏꯒꯤ ꯗꯨꯋꯥꯁꯦ ꯑꯔꯁꯇ ꯌꯧꯕꯤꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯑꯃꯅ ꯀꯅꯥ? ꯏꯐꯇꯥꯔꯒꯤ ꯃꯇꯝꯗ ꯅꯤꯕ ꯇꯧꯕ ꯗꯨꯋꯥꯁꯦ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯍꯦꯛꯇ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯌꯧꯕꯤ ꯀꯕꯨꯜ ꯇꯧꯋꯦꯅ ꯍꯥꯏꯕꯤꯌꯦꯕ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯐꯖꯤꯂꯠꯇꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯏꯟꯁꯥꯐ ꯆꯨꯝꯅ ꯇꯧꯕ ꯑꯥꯗꯤꯜ ꯕꯥꯗꯁꯥ ꯅꯤꯡꯊꯧ ꯑꯗꯣ ꯑꯗꯨꯒꯤ ꯗꯨꯋꯥꯗꯨꯁꯨ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤꯅ ꯍꯥꯏꯕꯤꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯖꯂꯨꯝꯒꯤ ꯗꯨꯋꯥꯁꯦ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤ꯫ ꯃꯖꯂꯨꯝ ꯍꯥꯏꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤ ꯑꯗꯨꯅ ꯑꯜꯂꯥꯍꯗ ꯗꯨꯋꯥ ꯇꯧꯕ ꯑꯁꯤ ꯑꯜꯂꯥꯍꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯕꯨꯜ ꯇꯧꯕꯤꯅ ꯍꯥꯏꯕꯤꯔꯦꯕ꯫ ꯑꯗꯨꯅ ꯏꯐꯇꯥꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯍꯥꯎꯕꯁꯤꯡ ꯑꯗꯨ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯆꯥꯒꯅꯨ ꯄꯨꯡ ꯇꯥꯕ ꯇꯥꯔꯒꯁꯨ ꯃꯤꯅꯠ ꯑꯃ ꯍꯦꯜꯍꯜꯂꯨ ꯑꯗꯨꯒ ꯆꯥꯎ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯑꯦꯍꯇꯤꯌꯥꯠꯇꯨ ꯃꯗꯨꯅꯤ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤꯕꯁꯤ꯫ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯕꯅꯦꯕ ꯑꯩꯈꯣꯏ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ꯫ ꯃꯗꯨꯒ نوما حضرت موسیٰ علیہ الصلوۃ والسلام مسینا اللہ تعالیٰ دا ارس تورمی یارا اللہ نہاک کی تجلی نہاک اسی ایمون دا امکتن خونگی میوشی نے زبردست امکتن وہن بیو ہے متم یا موسیٰ ننگ نا ای اوبا غموی نا کوئی گی مت ادو دا اللہ نا اوبا گی پوار یاو دی ہے متم نا اللہ دا وہن بیو ہے متم پھرے پھرے ننگ وہن لو ہے بتارگا دی ہے نا حضرت موسیٰ علیہ السلام دا اللہ نا ہے متم دا اللہ تعالیٰ نا اتو مکن مکی چانگ تا ہوبا پتنو مکتن پردہ ہومدرا کھلبگی متم دا مدوگی ahoba aduga mangan pholak matamta magi mioi sing amjung hadra mocha mafam madu mukta chiba amjung hingba anigi marakta wan taraga laikribaneba matam madra mocha aduda Allah na haike mocha nang ngasi parda humdra khallabagi manungdagi aina drop amakatang uhan matam maduda nang ngasi wan thakre adu aheng aroibada aina rasulullah muhammad lam thagani madugi rasul ado madugi rasul muhammad adugi ummat aduda aina ruja tha ma bigani madugi matam maduda makoi gi ruja helaga iftargi matam aduda makoi na jobi tarokpa dua kabul tawani aduga makoi amasung aigi marakta parda amaboba khaloi direct hekta face to face oigani haina Allah na haiye nusiri bichin hausi nabi aduna haiba matamda farid pandra parda humdra khallabagi matum walli lekin ummat aikoina iftargi matamda Allah ka kaya gi matik nakne hai matamda Allah amadi manda ani gi marakta karigom parda amaboba leite sin hai sin nusiri bichin जो भी कोई तौबा दुआ को दिख मक्सिंगे अल्लाह ना इफ्तार के मतलब कबूल तौबी करने बनो शेर बिचिन चलसी याद मतिक मुगुल लेखर रमजान शरीफ के मतिक मुगुल शहरी की मतम बसी इबादत ने सवाब ने शहरी चाब से रमजान था की मतम दा अतोप मतम दे शहरी कना तौन बगे तौब्र अपंग मने हाइरोइदरो चाबसु यादबनेबा लेकिन रमजान शरीफ लाक मतम ददी नुमिदांग चाक चाब पुंग अनि अहुम द ngairabagi matam so ahingi matam da haugatlaga aikoina sheri tawi numidang chak chari adugu tummaga ahin haugat matana pung ani ahum dani matam gef leireba adubu Allah na aikoida chabagi tumhanbagi amsung chabagi apamadu hapchalaga karigi yabanda nakoina sheri gi matam da chawo aigi hukum ne masine tongan barkat pinabigini adugi jariya dagi nutin ni chumur jahil matam da pangan we hengadroboni haina Allah na hukum piraga pung khara da ngairaga su Allah lamhal lebene leita lairaba kaya su शहरी की मतलब में अल्लाह ने अहाव पिचबनी पिचद्रने पिचबनेबा नुसीबे जे जलसिंग अदुना अखोई न ngasi अल्लाह ना अखोई पीब रमजान असे अखोई नुसीबगी अल्लाह ना अल्लाह फंगनबा दु पामबगी दमकता अखोई दा अल्लाह ना रमजान असे पीरिबनेबा नुसीबे जे जलसिंग अदुना अखोई मतम मंगलोइसी अहांग मतम दा कुरान तिलावत तौसी अहांग मतम दे कोई इबादत तौसी नमाज सोंसी अदुगा अइना अरोइबदा वफम अमतंग हाइजनिंगी रमजान शरीफ के मतम दा रुजा हेन बाहाइबचे अइगी चखा वइजे चाक चादबिदा लइबदो अदु खक्ता नतेबा अल्लाह के बंदा रुजा हेन बाहाइचे चादबिदा हेलिबा अदुम तौदना हक्सांगे कयात खुदिंग अल्लाह ना पीरिबा खुदिंग मक्सिंग असिजु गुनादगी लापना थमगा मकोई पुन्नमक पात खुदिंग मक्सिंग असिजु रुजादा ओइहनगदबनेबा चाक चादबिदा रुजा हेनबा अदु नतेबा अल्लाह ना पामिसि खोई मियंगदा चादबिदा लइबा अदुगा इफ्तार के मतम चाबसि रुजा हेनबनी चुम्मी अदु रुजा हेनबनी लेकिन अदु खक्ता नतेबा अल्लाह ना पाम मक्सिचे अइना प्रमाण पीके अंगोंग असे अखोई रक्ता चादबदी लाइरबा कयासु चाबा फंगदना चादबा म्याम यावी नत्रगन हॉस्पिटल दा डॉक्टर दा लयेंगा नुमित कयानि चाबा फंगदना चादबा मिचु मयाम यावी यावदने दु पुन्ना मक्सिंग नुमित कयानि अल्लाह ना पिचेदबा चिंगदु मकोई चिंगदु रुजा हेनबा हाइब्रन हाइरोय रुजा हेनबा हाइबगी मतलब थासी अमदा चादबा दुगा लोइना
Allah tabarak taala gi hukum illaga namaz matam manga solaga khud ki guna thadokpa chin ki guna thadokpa mit ki guna mai ki guna khong ki guna pat kuding mak sing asina guna loi namak thadoga punnamak ruja hen minnaba aduni ba ruja aseng ba hen ba hairiji kari ko manang ruja heli chakhaw gi ruja di heli bas ruk chakhaw gi ruja du ka ada oi krani nang khud ki ruja du hen daba khong gi ruja hen daba chin gi mit ki na khong gi ruja hen daba taraga de madu khud ki khong gi na khong gi ruja du koi de kai ra bani madu saja Allah ki manak ta lei roi haina kan ganu lei gani ba ka banjari koi gi rak teng chak de nimi chupam chara sit la ruja heli lekin namaz matam manga soloi haina ngasi atopa matam da len ba du ne koi pumsi len thoi khuda ge kasam cha dar ha ba adu ma myo sin kabidam an nasib amsung harau nungai ba phangna maram di Allah an itna chawba nasib pi na bire Allah taala na pi na bi video oi chunu lekin adugi man mate magun habda bi dam madu Allah chang hai ja hodru mi ching ado nabi ge badwa phanga ga ma karam na phabu oi ge to khallo ka tasawut kabid nasib oi re da ne ba yengo ngasi phajir ge matam acha law matam ne sheri cha ba ne hogatle ai gi nupi ai gi che chan cha re haina khalla haude hogatle adugo chaba matam madu da aina chaba loi ba phang teng la to mi Allah ke banda tum gun da bo de atop matam sheri do haude bi da tum ge ga tum gro sheri do hauda ga di an ba gi ruja du gi matung inna nangna sheri do loi ba tahajjud ke namaz sol tahajjud mak kari go manang soning da ba tar ga son da ba tar ga lekin namaz matam manga se ki faras to fodi nang ada to bi ai ne na Allah ni hani ge da mak tu nate fajr gi matam ne sheri chab loi ba tumjan grani johor gi matam da na phathari bani chak la me haina khallaga tum ga matam do manghallani asar gi matam nan iftar gi natra chana thakna ba gi poche leiri bani shopping to bani haga asar gi matam sum khaib to hallani magrik ki matam dana kanomen matam manghali hai matam iftar tangi bani chau kai dori bani haina khallaga phamjillaga azan gi khonjen tana madura matam manghallaga ai pura matam manghallaga kedawi magrik ki chunga to hali esha gi namaz na ikoi ngasi aina haisa aseng makini esha gi namaz na ikoi karam na matam manghalli mari namaz patung di chak chathoni iftar tawra bagi matung da chak charani chak chabul wer kan chak si ware khole haina khallaga phamung de jangelani potha kharani aduga na iftar gi esha gi namaz solibra na tarhaw gi namaz soliba Allah gi banda na hak wanda Allah na nungsi bagi da makta na hak wanda ramjan sari pibani kari umang nang masi gi matik magun khangdabida Allah gi matik magun khangdabida nang Allah gi me kede changa hai jawdaba amsung ni jawdaba taragadi kana gi so amang balei nang amsung ai ikoi punna ki amang banatana Allah gi manakta kari gum ampom amang balei aduga si mu swai gadabani Ramzan Sharif la ngai matam da nangi guna punnamak sing Allah ta koktho o chamtho lo kari gum nang koktho o da ba chamtho lo da taragadi Ramzan amuk allaga mathang chahi da nang phangani haibagi thajaba warranty leibra ngambra koi rak ta ngasi mi mayam am sir ga taraga chakrabani makoi sing adu Ramzan yaw pun nang dan chakrama ai koi ju mathang gi Ramzan yarok tringai matam da ai punsi na loibagi punsi oram ba taragadi ai mathang gi Ramzan phangadra phangi ngai gi matam masda ai koi na koi punnamak Allah da haijaraga Allah da ni jahuraga koi kai da hop mathau tai kana ko mi na Ramzan Sharif te job in ni ba kuding mak singa sige badra amadu gi sawab ado Allah khut ma sabak na piring ngam khai leita bang ko Allah na pi gane hare tu Allah direct aduna asman di kuma ge banda nining ba ai kasam char ga haibna khoi nining ba kuding loi na ni ro ai na pi de yana Allah na hai ba si de ko Ramzan Sharif ki batam je ni ho budi kari kai ge Allah ge banda Ramzan Sharif ki matam se yamna matik magul leiba thamani Allah tabarak taala na ikoi na koi puno masigi matik magul siga loin na hian ba amsung ibadat to ngam bi pangal tama pina goi chanu bayan ta ba changir pungdung am wafam masibo mi kuding mak manakta share tawr gi honjin inshallah next matang da ai sigi makada part 2 ai bayan Ramzan Sharif ki matang da khong gi khut ki guna hian bam sung kai ba sigi matang da ai soidana bayan tawjarake kanago manupi kharni sung rujadi heli lekin mi ani famina chiro chatmina mi gi mi hangang na bayawi Allah ge banda madu su khwaidi phatta ni tawgonu adugi matang so ai soidana upload tawjarake aduna bayan taba changbir pung khuding channel asip subscribe tawira tambi next matang bayan upload torok matamda soidani koi manak punna makke manak ta laga tamina ni haida mak